ꯑꯩꯈꯣꯏ ꯎꯇꯨꯞ ꯄꯥꯏꯔꯒ ꯉꯥꯛꯀꯅꯤ ꯑꯩ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯇꯩ ꯏꯖꯥꯇꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯈꯨꯔꯥꯏ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏ ꯁꯂꯥꯟꯊꯣꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯑꯃꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯗꯤ ꯐꯝꯖꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯗ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯤꯇꯩ ꯍꯥꯏꯕ ꯖꯥꯇꯤ ꯑꯩꯈꯣꯏ ꯑꯁꯤꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌా ꯑꯃ ꯆꯠꯊꯔꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯏꯅꯧ ꯅꯧꯅ ꯍꯟꯗꯛꯇ ꯅꯥꯆꯧꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯈꯣꯏꯔꯥꯡꯅꯔꯕ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯂꯩꯉꯥꯛꯂꯣꯟ ꯂꯩꯔꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯋꯥꯀꯠꯐꯝ ꯊꯣꯛꯄ ꯋꯥꯀꯠꯆꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯋꯣꯟꯁꯜꯂꯛꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯑꯃꯗꯤ ꯐꯨꯕ ꯆꯩꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯕ ꯑꯁꯤꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯣꯏꯕꯤꯔꯤꯕ ꯑꯆꯧꯕ ꯑꯃꯗꯤ ꯃꯤꯀꯣꯛ ꯊꯣꯡꯕꯤꯔꯤꯕ ꯂꯨꯆꯤꯡꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯔꯤꯕ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕꯤꯔꯤꯕ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯃꯇꯁꯨ ꯍꯪꯉꯗꯦ ꯑꯁꯤꯒꯨꯝꯂꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕꯁꯦ ꯇꯣꯛꯄꯤꯌꯨ ꯈꯨꯗꯛꯇ ꯂꯦꯞꯍꯟꯕꯤꯌꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯔꯤꯒꯤ ꯍꯥꯠꯄꯤꯕꯅꯣ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯋꯥꯔꯒ ꯍꯧ ꯍꯧ ꯆꯣꯡꯅ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯋꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯩꯅꯦ ꯍꯥꯏꯕ ꯀꯅꯥꯃꯇ ꯆꯣꯡꯊꯣꯔꯛꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯏꯖꯥꯇꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯦ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗꯕꯅꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯏꯆꯥ ꯏꯁꯨ ꯏꯅꯥꯎ ꯀꯌꯥ ꯑꯃꯅ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯆꯣꯡꯊꯣꯔꯛꯄꯁꯦ ꯃꯁꯤꯕꯨ ꯌꯦꯡꯕꯤꯅꯕ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯀꯠꯆꯔꯤꯕꯅꯤ ꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯥꯈꯣꯜꯂꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯚꯣꯠ ꯀꯥꯈꯤꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯑꯃꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯅꯣꯏ ꯁꯤ ꯇꯧꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯐꯥꯎꯁꯨ ꯁꯦꯡꯗꯣꯛꯄꯤꯗꯦ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯂꯕ ꯑꯁꯤꯅ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯤꯇꯩ ꯑꯩꯈꯣꯏꯁꯦ ꯃꯨꯠꯄ ꯇꯥꯔꯦ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯁꯦ ꯃꯨꯠꯊꯠꯅꯕ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯇꯤꯅꯤꯡꯗ꯭ꯔꯦ ꯇꯣꯉꯥꯟꯅ ꯂꯩꯖꯔꯒꯦ ꯑꯩꯈꯣꯏꯁꯦ ꯏꯔꯝꯗꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯆꯔꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯥꯛꯄꯤꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯃꯥꯟꯅꯔꯒ ꯂꯧꯇꯨꯅꯔꯒ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯄꯦꯟꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯤꯡꯉꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯏ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤꯗ ꯃꯤꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕꯗꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯆꯥꯎꯊꯣꯛꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯇꯅ ꯀꯅꯥ ꯂꯥꯛꯑꯒ ꯆꯣꯡꯊꯣꯛꯀꯗꯒꯦ ꯍꯧꯖꯤꯛ ꯀꯅꯥꯃꯇꯁꯨ ꯎꯗꯦ ꯇꯨꯃꯤꯠ ꯀꯥꯡ ꯑꯝꯇ ꯄꯥꯏꯗꯦ ꯑꯗꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅꯅꯦ ꯈꯣꯜꯂꯥꯎꯁꯦ ꯂꯥꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯩꯈꯣꯏ ꯉꯥꯛꯆꯔꯒꯦ utup ꯄꯥꯏꯔꯒ ꯉꯥꯛꯆꯔꯒꯦ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯂꯩꯇꯦ ꯊꯥꯡ ꯂꯩꯇꯦ ꯑꯩꯈꯣꯏ utup ꯄꯥꯏꯔꯒ ꯉꯥꯛꯀꯅꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯧꯖꯤꯛꯁꯨ ꯍꯟꯗ꯭ꯔꯤ ꯃꯇꯨꯡꯗꯁꯨ ꯍꯟꯈꯤꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯊꯝꯖꯔꯤ ꯊꯥꯖꯕꯁꯦ ꯂꯩꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯕꯁꯨ ꯂꯩꯇ꯭ꯔꯦꯅ ꯂꯧꯔꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯅꯥꯝꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯦ ꯂꯩꯇ꯭ꯔꯦꯅ ꯂꯧꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯔꯦ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕ ꯉꯁꯤ ꯑꯃꯠꯇ ꯂꯩꯉꯥꯛꯂꯣꯟ ꯍꯥꯟꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ 이자떼기 오히려 까리기 오히려 증땀기 아니면 본살라가 레이라미바 낙비리바 이봉어 이비만 신주 아마때 정톡비렸대 마삭 우대 후지 지 마콘들 로이 장그래 아도나 후지 라우기니 아이코이디 코이네 힝인 거이 라우기니 ngang ai khoi wakat bi pham gani ngasina aroi banati khoi ne hek hingi magai ai khoi ijati kanana ba khoi hotna gani mani na ba hotna gani ai khoi masini ai salam ongbi puktabali khurai salanthong nandaibam lekai maira paibi a khoi gi secretary ojari huju hujik se